निंथौकाबा निमित्त फमखिबा स्टेट कैबिनेट की मिफमना मणिपुर एक्साइज अमेंडमेंट रूल्स लिसिंग अनि कुलहुमदोय कैबिनेट ना अप्रूव तौबगी वारेप लौख्रे डिसेंबर 3 तदी गेजेट नोटिफिकेशन थोक्तुना चटनाबा हौरगनी मणिपुरदा यू लीगलाइज तौरगनी लीगलाइज तौबगी मतुंग इना मणिपुरदा यू सुंगबा सुंगलिबा यू अदु मपानदा थादोखिबा अमदी मपानदा सुंगबा यू सिंग मणिपुरदा पुसलकपदा अथिंगबा लेररोय हाइबसी मओंग चुमदना पुसलकपा अदुबु नते मओंग चुमदना मरी लेनबा अयाबा अमदी चे चांग यावदना पुसलकपदी यारोय मधु नतना अचुंबा मओंग दा पुसलकपददी अथिंगबा लेररोय अमदी पुसलकलिबा यू सिंग अदु लेंगांगना अयाबा पीरबा यूगी दुकान सिंगदा योनबसु यारगनी मियामना निंगसिंगबा याबदी मणिपुरदा हौजिकती लेखिद्रबा आरके रणबीरना चीफ मिनिस्टर ओइरिंगै हौखिबा चही लिसिंग मचमा पमर फुद्रा माथोगी अप्रैल अमदा ऑर्डर थोक्तुना मणिपुरदा प्रोविजन लेरखिबनी मतम मदुदा निसाबन हायरगा खंगनखिबा मैरा पाइबिगी अकनबा इहौ लेखिबा मतमनी यूदा नतना निसा ओइना सिन्नबा पोलमसिंग मी खनबा हानबा इमुंग कायननबा युम कांखोंग चाइबा अमदी खुनाय असिदा अकाइबा ओइबा याबा थोकदोक वाथोक मयाम थोलकपदगी युमगी नुपी ओइबिसिंगना अयुक नुमिदांग नायदना निसा थिंगनबा अकनबा थबकसिंग लखनरखिबा मतमनी खुलाय पाइबा लुपसिंगी मरकता मतमदुगी पीपल्स लिबरेशन आर्मी PLA ना अकनबा थबक लखोटकी मथंगददी अते अते खुलाय पाइबा लुपसिंगसु निसा थिंगबदा यावसलखी लाकलिबा वाफमदी निसागी पोलमसिंग मरु ओइना यु निंगथिंगना थिंगबा ngamkhriba haiba asini chumi ahan bahoruppadadi khara makhaydi thingba ngamki haiba yai government na thamkiba athingba matamgi oina khara semdok sanjin tawbuga lonena lining laishonga mari lenena sungbadadi ayaba piduna lakhi lining laishonga mari lenena sungbada ayaba piki haibagi watani lining laishonga mari lenena sungliba using adu manipurgi mafam pumnamakta chaithoraktuna ahanbada khara makhaki na natraga lonna yonaba amadi thaknaba na chingba tawrambadagi konadadi athingba amata leitabagum tawrakhi kenari bahaibabu government na ayaba piduna yolhanba license paiba yugi dukan hangde haiba khaktani manipurgi mafam pumnamakta manipurgi tongan ba mafam singda sungba using loina phangi mapandagi puslakpa indian made foreign liquor haibadi yungang singsu mafam matam naidana adumak phangduna thakadaba miyoy sing adumak thakna lai yongadaba miyoy singsu lonasu phongnasu adumak yonduna lai atopa khena bakharadi hana ayaba piduna yolingai matamdadi excise duty oina laklamba senfam adu laktabana government ta karakadaba achoba senfam amadi karakhide lona amadi phongna karbar tawbusingi oinadi hana lakpham thokpa senfam degi hena lakhi thakliba miyusingna hana piramba mamal degi hena piraga sel hena changna thakadaba yusing adumak thaknaduna lai tashengna hairabada manipur da hokhiba chahi lising machamapan mafun mathoi degi thamkiba prohibition adugi wan thok leiribra natraga leitabra haibagi matangda achoba argument sing laknaki asigumba argument sing leiba marakta manipur lengakna yu legalize tawbagi wari pasi lawrkhibani tasengnamakti ngasi hekta khanaraga lokthokpa nate matam shangna tungan ba thak amadi forum singda khanarba matungda lokthokibani National Health Family Survey 5 listing ani taramapan ko mathogi report matung inna India gi state amasung union territory singi manungda yu khwaidi gi hena thakpada Manipurna taruk subada leiduna chehi taramanga suraba miyoi singi yu thakpagi chang chada 93.8 ani ama oikhi yu thakpagi chang wangbaga lonana yu na maram oiduna makhal makha kaya gi lehna laktuna mi sibagi chang haingai leitena wangi haina balai conflict labor state asida conflict ke fibam na maram oiduna yangkarba miyoi sing sikhrabasu duda sikiba mi masingdagi yuna maram oiduna sikiba masingda heli yuna maram oiduna miyoi sibagi mathakta lainatina kayana mawong chadana hingba mi kaya amasu leibaga lonana imung munung pumchai chaibagi phibam miyamna loina khangnarabani tawbu yu thakpa mi khudingmak naba nate mi khanaba nate khunaida akaiba oigataba thabak tawba nate imung manung mahi langhanduna kangkhong chaibadi nate mawong chumdana thakpana maram oiduna pamdaba phibam sing lakpani tawbu asigumba phibam sing asigi chang ka hena wangbagi watani government ta karakadaba senfam su karaktaba thakpagi chang su hanthadaba masina miyebada amangbadi aduma ohenba asida lengak amadi mari leinaba singna kopna khanaraba matungda lengak ta chehi amada lupa crore changa rongi changda karakadaba senfam su karakhanba kadai dono pangsungda sungba hakchang sokngai oiba chemical yansilaba using sungba su thinglaga mawong chumna lengak na ayaba piba moongda sungba using fanghanba amadi ate makhal makha kayagi regulation singalonena manipurda hana degi lerakpa athingba lokthokpani haibasi
asi lengaki oiba wafamni athingba lathokhibaga loinana gazette notification thoklakani yu phajna yonba horaklani lengakna rule and regulation amadi ningthina semlaga chanahanba tai madungak tapasing chairak phanganba tai tawbutabu thagliba miyamna bhap tadrabadi lengakna phana kan honarabasu yaroidabana miyamna maru oina yu thakpasingna yu mong chumdana sinnabagi amangba khangba tai